Kuki lalaubasinga state force na makhatana landaraglavadi chap chaba pakhum pigani AR More town the later state forcing in Matak the Kuki lalaubasinga makhatana nongmay amasung bong kapsinduna etek Tharabadi Assam rifles na madugi pakhum piragani haina more the ladiba bangasuba AR gi commanding officer na section warol oina phongdokre mamang sahegi December thagi aroi basaruktage hauduna more the deploy tawriba state forcing in Matak the Kuki lalaubasinga leptana bom yauna nongmay kapsinduna etek Tharakiba aduga mari lenana ngasi mangasuba AR gi IB the 3 corps gi commander Lieutenant General S.A. Sahi yauna haujik more town the oriba law and order gi phibam gi matang da mifam pangthoktuna kumna khanake mifam aduda IGAR South Major General Ranjan Sherawat mangasuba AR gi commanding officer Rahul Jain Manipur Police ki DIG range to Joge Chandra Hobijam SP Tengnopal DC Tengnopal more the deploy tawriba BSF RAF makok thombo officer sing saruyaki mifam aduda Hill Tribal Council More, KSO More Block, Kuki Women Union and Human Rights More Block, Kuki INP, Tengnopal Block, Tamil Sangam More, Gorkha Samaj Samiti More, Manipur Muslim Council More Gilusing Singsu, Sarugyaki, Mipamaduna Housing More the Oriba Law and Order Gipibongi Matanga, Kum Nakanabagaloina, Mapamasida Santi Hanzelanabagi Matang the Sukanaki, Mipamaduda, Hill Tribal Council More President, Victor Na. Haujik more town manung da deploy tawriba Manipur Police Commando amadi atai state force ki makok thongbo officer sing asi maitai na oiriba si lakthoklaga nan Manipuri officer sing na ohanbio haiba wafam thamki madugi pakhum pirduna Lieutenant General S.S. Sahina Haujik more gi miyamna mifam asida thamlaki wafam sing adu high level mifam da puthokuna khanage amadi commando amasung state force sing gi makok thongbo officer sing maitai na oiriba du lakthoklaga nan Manipuri sing na ohanba haiba wafam adudi state government na tawgada thabakni wafam adu Indian Army ga karigam mari amata leina de haike Haujing Manipur da ore phiba mamati me ahum dagi horakhiba irang asiga mari leina Delhi da Kuki Lucingba singa center ga wari sanari center gi Lucingba singa wari sanari basigi marakta karigumba lepa laitana nongmai kapagi thabak chatharaklabadi wari sanaba sida kaiba lakpa yai maram aduna wari sanaba si thugaina ba thabak tawdana ba wafam corps commander na mifam adu da Kuki CSO singi Lucingba singda phongdoki mifam adu da sarugi akhiba manga suba AR gi commanding officer Colonel Rahul Jain na phongdokibada Indo-Myanmar border town oiriba more da Santi Lehensi haukiba nongmanini da Kuki lalobusingna kapsilakiba bom adu more da leiba Assam Rifles BSF amasung RAF ki camp manakta taduna pokhaiba yauki more town amadi masigi akoibada makha tana bom amadi nongmai kapsinduna attack chatharakpa tarabadi Assam Rifles na madugi chapchawa pakhum pigani makha tana state forces chathaba attack adu AR na oina thengnagani haina Colonel Rahul Jain na phongdoki amarom da ngarang Kuki lalobasingna state force tamna kapsilakiba bom ama more ward number 9 hotel Elora manakta taraga pokhaikibada ngasi Manipur police ki bomb disposal team na aswangam yaudana loktholo matung mafam chaba yenglaga pokhayan khre hairi spare corps na ex thagalapugi matungina spare corps gi general officer commanding Lieutenant General S.A. Sahina more da leiba AR battalion da chattuna Manipur gi more town da hojik ore phiba madu yengsing khre hairi khongchar adu da GOC na civil society organization singi Lucingba singa wari sanaduna Santi Hanzelanaba lokhat pham thokpo thabak sing lokhatnabagi matang da khanaki khongchat adugi maru oiba pandamdi military Lucingba sing amasung operational unity singi marakta pau phaudona na honabani hairi panbayai mamang sahegi December 13 dagi hauduna more town da deploy tawriba state force da Kuki lalobusingna rocket launcher amadi bom yauna attack tawrokpadagi BSF ki personnel ma yauna person kaya so panangkibani makha tana Kuki lalobusingna state force ki mathakta leptana attack chathaduna lakhibani Kuki singi ST status ki matangda tribe khudimag yawa committee na phireb ama loragani CM Manipur da khundariba tribe khudimag yawa committee ama semlaga Kuki sing scheduled tribe list gi kakpana traga kaktaba haibagi phire ama lauraba matungda center da proposal thagani haina Manipur gi chief minister N Biren Singha na phongdokre ningthau gambir Singha laikhidabagi Kangchipur da leiba ningsing khubam da pangthokiba chamaga modra suba kumon thoram luaro matung paumi singna hangba wahangi paukhum pirduna chief minister na wafam asi phongdokibani Ministry of Tribal Affairs na Manipur da ain kaina changsilakpa Kuki singbo scheduled tribe list gi laktokpa haibasi state ki recommendation mathau tai haina aiba cherol ama tharakhiba adu government gi firep karino hangbada madugi paukhum piraduna N Birena hai Kuki sing asi hana dagi scheduled tribe list challaga leirami makhoi karamna list asi dak chalam libano haibadu amuk hana yengba mathau tai masigi comment pidringai da tribe khudimag yawa committee ama semlaga kakpana traga kaktabagi proposal adu center da thagani